ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट सो कार्टून की महाव मेंग ताबे सो अहम तराम मुचरी मरो ngasi imphal phongba pause singi cartoon singda cartoonist na kari haning niba kari phonong niba kari khalan niba bdu aimiam thamjage aham de lokhasage sangwa express ki onthokpani da haibsda onthokpani da haiba cartoon si jingbiyo khoi manipur gi map ne manipur gi map ima singa sidi maithong gi phachana maka lame khoi gi oja bvs na yek pase ala maka lam no phet toroga haibni man haise manipur gi ityas mun na khangdaba mapan dagi changlak pa miyo singna Manipur thugai na bahona jabani kana nasu Manipur thugai ba ngamoy Manipur da pokhiba singna kaidong da Manipur thugai na ba khallo yana yam phajaba wan dok leba kanoni cartoon ne na adoni Manipuri ma se nangai di khang na ngau dana khotna mayam na koi bvs oza bvs ke siam na tawbne adu ngasi di Manipuri ma se phachana maithong makala me no ogani man hai reiche Manipur gi ityas mun na khangdaba mapan dagi changlakpa miyoi singna Manipur thugai da bahona jabani kana nasu Manipur thugai ba ngamoy Manipur da pokhiba singna kaidanu da Manipur thugai na ba khallo hebse yam phajaba pone duna aigi imabu aigi pokoi imadubu aina machet thok ma segai ba kana nasu hatokpa kasana su tawningoy duna aigi ima macha aseng mamana taboi tardi madu gi wakhalu khallo duna aduna pan gi lakpa ton ba haji India government so haire mono pan gi sang refugees sing aduga illegal migrants sing na du Manipur irang je thon bani aduna koi parliament ta laurabani aduna tamne action lorok pu haurai bani anu size da Manipur ima se operate torakan dani yamna achobo message ma piraga Manipur da pokjaba Manipur da chaujaba magi khori nofum taba jaga mioi singna Manipur thugai na ba machet ta na ba khak siloi mapan dagi lakpa kambu singa duna tawgadabani haibase yamna achobo message ma piba hoigi cartoon ne thamjage mathang da leisina khoi sanai lebaki loire dana haibuduni loire dana ba cartoon jemi mayam se marks upaga chatpani khaiman bazar sida ada mana wari haibuduni imphal sir sidi pomle he na khoigi phatawdi mayam paisala leiba adu mayam duni hajisi adeda amasna khume angam authau sing irang na mapan thongna khidabana manam maha chenba oirini haidana mayam se aduna mapan thokta duga pairaga leiba mayam sing aduni aduna hajiksi masak udaba mayam su yawba duga koi thabak se lan marak sida subagi mami tadaba paisalaga leiba aduga koi imung manung da leisanba mayam su yawba maduna moram morakanda adu manam thibo oiramani kaina mana ada wahang ama hangakanda adu mapiba cartoon ni haidana thamjage matang da leisina koi pona phungi balo he haibuduni yawre basi koi MLA minister ni aduga mayam sida wa ngange khabar da blago pawni mayam gi magi members sing se tambani hauti tapna khangnarakle achumba paw makhong tapi aduga aranba paw makhong yangi haibana aduna kanano hoji khoi Manipur gi oiramba phimo mayam si kai kaino si ha madi lana paw sandomba tonga to national media da karida hekta lana uramudo achumba je tapna aduga achumba bu yam kuina mai na kuppaga phi mai achumba gi mai je phi na kuppaga thamba ya dorino haiba yam gi mete gi pawro leiba dunia aduna sida tapna achumba lakpa dunia adu yamna nungaiba haji kanana kari tawuno kanana hana tawi kari gi tawuno haiba simusi tamna lakpa ngasai du mari leinabani mapana gi changpa illegal migrants singna attack torakpa suma mayam sina aduga leijaramba thaidagi sida pokpham sabam orakpa mayam leiba dudi kaimta khalloina ngasai ju koi yawgi buduni azotana
ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯈꯕꯔ ꯄꯥꯔꯒꯅꯤ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯂꯦ ꯑꯆꯨꯝꯕ ꯄꯥꯎ ꯃꯈꯣꯡ ꯇꯞꯄꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯄꯥꯎ ꯃꯈꯣꯡ ꯌꯥꯡꯉꯤ ꯍꯥꯏꯕꯗꯣ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯑꯦ ꯍꯥꯏꯗꯅ ꯑꯗꯨꯝꯕꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯃꯨꯔꯇꯤꯁꯤꯗ ꯃꯌꯥꯝꯁꯤꯗ ꯂꯩꯁꯨ ꯀꯠꯄꯅꯦ ꯑꯗꯨꯗ ꯃꯨꯔꯇꯤꯁꯤꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯈꯣꯏꯕꯨ ꯑꯣꯠꯈꯤꯕꯗꯨ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯗꯔꯁ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯗ ꯂꯩꯁꯨ ꯀꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯁꯨ ꯀꯠꯄꯁꯤꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯑꯩꯅ ꯑꯣꯠꯈꯤꯕꯗꯨ ꯃꯣꯏ ꯀꯥꯎꯔ ꯃꯥꯜꯂꯦꯅ ꯑꯗ ꯑꯃ ꯂꯩ ꯀꯠꯂꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ ꯀꯠꯇꯤ ꯀꯠꯅꯤꯡꯗꯦꯍꯦ ꯃꯌꯥꯝꯅ ꯁꯨꯝ ꯂꯩ ꯀꯠꯅꯕꯗꯨꯗꯅ ꯃꯌꯥꯝ ꯀꯠꯅꯩꯅ ꯀꯠꯄ ꯋꯥꯅꯤ ꯀꯠꯇꯤ ꯀꯠꯅꯤꯡꯗꯦꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯔ ꯃꯇꯨꯡꯗꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯐꯅ ꯂꯥꯝꯕ ꯇꯧꯁꯨ ꯃꯤꯒꯤ ꯑꯐꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯃꯒꯤ ꯃꯃꯥꯏ ꯑꯅꯤ ꯂꯩꯕꯗꯧꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯀꯔꯤꯒꯨꯝꯕꯗꯒꯤ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯩꯒꯗꯕ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯥꯀꯟ ꯑꯃꯗ ꯐꯠꯇꯕ ꯇꯧꯔꯝꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯣꯠ ꯅꯩꯕ ꯇꯧꯔꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯣꯅꯔ ꯇꯧꯕꯗꯨꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯃꯁꯤꯅ ꯎ ꯌꯥꯟꯊꯠꯄꯅꯤ ꯑꯗꯣ ꯑꯍꯜ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯃꯤꯅ ꯑꯅꯧꯕ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯅꯪꯅ ꯌꯥꯟꯊꯠꯂꯤꯁꯤꯕꯨ ꯑꯅ ꯃꯥꯅ ꯈꯨꯝꯃꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯣꯛꯊꯣꯛꯂꯒ ꯁꯦꯜ ꯈꯔ ꯊꯣꯛꯄ ꯀꯩꯅꯣ ꯊꯥꯔꯒꯦ ꯇꯧꯕꯅꯤꯗꯅ ꯍꯥꯏꯗ ꯃꯥꯅ ꯄꯤꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯖꯪꯒꯜꯁꯦ ꯀꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯔꯒꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯂꯗꯤ ꯑꯅꯤ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯍꯥꯏꯅꯕ ꯑꯁꯤ ꯂꯩꯔꯤꯅꯤ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗꯅꯤ ꯖꯪꯒꯜ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯣꯛꯈꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯒꯨꯝꯁꯤ ꯖꯪꯒꯜ ꯀꯣꯛꯊꯣꯛꯀꯨꯝꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯗ ꯌꯥꯗꯗꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯍꯥꯏꯁꯤꯅꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯃ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯑꯊꯧꯕꯅꯁꯨ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯥꯟꯊꯠꯂꯒ ꯇꯦꯝꯊꯣꯛꯑꯒ ꯄꯣꯄꯤ ꯑꯣꯏꯅ ꯊꯥꯔꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯅꯦꯆꯔꯁꯤ ꯁꯨꯝ ꯀꯥꯏꯔꯛꯄ ꯎꯃꯪ ꯀꯣꯛꯊꯣꯛꯈꯤꯕ ꯑꯗꯨ ꯃꯔꯨꯗ ꯀꯣꯛꯊꯣꯛꯈꯤꯕ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪ ꯇꯥꯕꯗ ꯅꯣꯡ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯍꯦꯛꯇ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯒꯅ ꯐꯪꯗꯕ ꯏꯪꯒꯅ ꯏꯪꯕ ꯁꯥꯔꯒꯅ ꯁꯥꯕ ꯑꯗꯨꯒꯤ ꯑꯆꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯎꯕ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤ ꯂꯥꯛꯑꯒ ꯅꯈꯣꯏꯒꯤ ꯂꯧ ꯀꯔꯤ ꯊꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯪꯕꯅꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯂꯧꯃꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯂꯧꯗꯤ ꯏꯆꯥ ꯑꯃ ꯁꯤꯐꯥꯏ ꯑꯣꯏꯍꯜꯂꯧꯔꯒꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯍꯦꯛ ꯀꯧꯕ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ ꯏꯔꯥꯡ ꯃꯇꯝꯅꯤꯅ ꯊꯕꯛ ꯍꯦꯛ ꯀꯧꯔꯛꯄꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯌꯣꯟꯖꯔꯤ ꯂꯧ ꯌꯣꯟꯖꯔꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯧꯗꯤ ꯇꯤꯟ ꯇꯥꯏ ꯇꯣꯂꯣꯞꯇꯤ ꯇꯤꯟ ꯇꯥꯗꯦ ꯊꯥ 2 ꯐꯪꯗ꯭ꯔꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝ ꯐꯪꯕ ꯂꯥꯛ 2 ꯆꯥꯔꯗꯤ ꯊꯥ 3 ꯐꯪꯅꯤ ꯂꯥꯛ 3 ꯑꯗꯨꯝ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯀꯩ ꯊꯥꯒꯗꯒꯦ ꯈꯣꯠꯀꯗꯒꯦꯅ ꯃꯟꯇ꯭ꯔꯤꯁꯤꯅ ꯍꯪꯕ ꯂꯥꯛꯄꯅꯤ ꯃꯥꯏ ꯏꯁꯀꯣꯔꯠꯀ ꯇꯧꯔꯒ ꯑꯗꯨꯅ ꯁꯥꯔ ꯑꯩꯒꯤꯗꯤ ꯂꯧꯗꯤ ꯏꯆꯥ ꯑꯃ ꯁꯤꯐꯥꯏ ꯑꯣꯏꯍꯜꯂꯧꯔꯒꯦꯅ ꯑꯗꯨꯅ ꯀꯔꯤꯝ ꯊꯥꯔꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯦꯛ ꯊꯕꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯈꯕꯔꯇ ꯌꯦꯡꯕꯤꯌꯨ ꯂꯧ ꯌꯣꯟꯖꯔꯤ ꯏꯪꯈꯣꯜ ꯌꯣꯟꯖꯔꯤꯅ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯦꯛꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯄꯤꯕ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯁꯤꯁꯨꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯅ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁ ꯍꯥꯏꯔꯤ ꯅꯥꯎ real essence and meaning of double engine is getting clearer double engine gi kaino manunggi oiba manu athra aduga magi maru oibasi karino haibasi aje nomo nogi mek sengle with is passing days pass namin sesum la ga don hajik si koi double engine gi manipur da hajik leriba phibam Narendra Modi gi Manipur issue da wa ngang da ba kairima mayam se nainai ba da gi mayam ma koi ji leptena resign tawrei ba mayam se karino haibagi nungge ba wan thok lerangani aduni aduna sidaida double engine gi wan thok chi karino haibse nogi tamna tamna khangba hore e hayana yam phajaba adumba koi gi wan thok leiba cartoon ne thamjage ona ngasi gi adumba ELITETV gi tesu cartoon gi mahau matang solution jare meng tabiru sumbu amukara khuram jabal na kainena bethani jeri pine besi
Adom gari macha darkar oibibra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro khudong chaba si mangan bigano ngasi mag contact tawbirau terms and condition apply.